Nomodol thakta thokliba thajabu Khudombi Eshara na ani thokna khaidoklaga tongan balap na mafam ani da uhan bai base ang pasing manungda choba ang pa amani hariba thodok ase moti lat pasing amasung Yahudi sing na lagi nabi Hazrat Muhammad Mustafa gi manak ta laklaga ibungo na karigomba nabi oirabadi taibang mapugi paukoloi paujenba malem masida thabirakpa sengba oirabadi angakpa tawbangamba supernatural oiba muajiza uhan binaba khanghan birakpada ningsing birakpada hairiba thodok ase lagi nabi na uhan bikhibani hairiba thodok ase haibade asmanda tha tangkhai tongan mafam ani da uhan khiba ase lakliba Muti lat pasing amasung Yahudi sing adu tanatana makagi masak naiba miyoi kaya na su uwa fangki. Hairiba thodok asigi mamangda aikoina wafam amani dang haibadi mo azazagi matangda thamjaning badi mahausagi wang bada haibadi mahausagi kanglon gi maram amasung phal cause and effect ki wang bada supernatural oiba awoiba ado mojazani. Matang asida aikoina khanagadabadi supernatural oiba thabak thawang ase makal ani ni. Ahan bagi asina Nabi Paigambar Rasul Singi Mafamda Thokpani amasung Allah walana mahaki Nabi Rasul Singbu habadi Allah Ta'ala na mahaki Nabi Rasul Singbu saugat pagi amadi wakhan thenba miyobu lamtak lamjing na bagi pandamda oithok khankhibani ani suba ang patawa ngamba ase misam singi maraktagi oirakpasu yawi masibu karamat haina khangnari mapugi maikeidagi lakpa pakholoi singna tayangpan ase juk jamana kaya da angakpa kaya utpiramle haukaraba nabi paigambar hiram sida avatar khuding makka Hazrat Muhammad Mustafa sallallahu alaihi wasallam ba chauna khena ba amadi haukarabagi miracle da haibadi supernatural oiba thabak singda pochaki oiba angakpa oina utpikhi aduga Hazrat Muhammad Mustafa sallallahu alaihi wasallam gi matamdana pochaki mojaza haibadi angakpa supernatural oiba thawong khakta natana gya loksingi thoidokpa angak pasing utpikhi gyalok singhi mayek sengba miracle mojiza amadi Quran Sharif asini sahi lisingam ga chamri gi mathak lan khraba ngasi phawbada Quran gi kariguma bindu ama lokthokpa natraga hapsin bangamdri kadimda muglak chege kadingbi lamai humdrada ehangna ijakhiba ofum khara thamjari mojiza makhal ani ni Pochak ya muchung gya loksingi pamganu haiki Nabi Muhammad sallallahu alaihi wasallam na pochak ki mojiza aseng mamapu thajaba amagi damakta mit ki angakpa tawba ngamba darkar oide darkar oibati achumba khangba thengnabani masamangna mapugi gya loksing Nabi na haibiki khwaidagi chawba mu'jizadi Qur'an ni masina dongan khaidoi achumba bu aran batagi Tinduna ta'i juk jamana landuna amam thaja dharma gi mingda tabang mapu gi mingda che lai khraba chang khraba tin khraba singli nauri lu tongda asina parman pi achum bagi khudam pandam gal loina na chanpham leihandana maikai mari dagi thachinduna matam gi paringda itihas tagi lauduna asina islam bu yadawa singna pakhi gadra ki Qur'an se kana gumbana Tengna khigadra masigi achumba pichar tauba hiram khuding makki yamna mayak sengna matamasi gyalaw singi lamjen kham thengna yankhalaglabat chukni mu'jiza gyalaw singi oina thambiram bana nabina Quran fangi gyalaw singi langla langjin amasung pukai oina gyalaw singna achumba khanghalli amamba kokhalli Quran gi angakpa amadi masibu pawa thithabada ichen talhaning daba Pariba makai thitariba makai maduki mahau hengalakpa asina nabina artha khangdana sonbana leikonda koiba artha khangna sonbana leinamga loinana leikonda koiba ga parman tawirambani hauji aikoina Allah gi nabina haibati ibungogi khutki Eshara na nongmodol thaki thajabu karamna tongan mafam ani da khaidoktan ohanbi khebagi haibagi paudam macha amatang thamjari Ibuna thabu ani thokna khaidok khibagi thodok ado itihas samadi science na achumani haina parman piri maru oiba numit ado Rajab thagi Purnima gi ahing amadani matam ado ibuna nabi oiraba matung chahi nipan aduga hijari gina chahi manga gi mamangdani irai numitani mutilatpa sing kangbu sing amasung Yahudi habadi Israel masa singna Ibungi nakta laklami aduga mahagna aseng ba Allah gi nabi oiragadi
ꯊꯥꯕꯨ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯎꯠꯀꯗꯕꯅꯤ ꯍꯥꯏꯅ ꯁꯤꯡꯅꯔꯛꯂꯝꯃꯤ ꯁꯤꯡꯅꯔꯛꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨ ꯖꯍꯜ ꯔꯥꯏꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯁ ꯃꯨꯇꯂꯤꯕꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯋꯠ ꯑꯃꯗꯤ ꯌꯍꯨꯗꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯃꯤ तसेंगना हायरबदा मूर्तिलात्पु कांगबु अमदी यहूदीसिंग अदुगी पांगल अदो मक्कागी इबुंगोगा नकनबा मरी मतासिंग मक्तगी हायबदी महाकी चचागी मचा अमदी यामना नकनबा महाकु मुन्न खंगबा मक्कागी कुरेस्की मियोय कया यावरम्मी हजरत मोहम्मद सल्लल्लाहु अलैहि वसल्लमना अनकपदा लैबा अबु कुबैस हायना खंगनबसिंग अदुगी अतोंबा अमदा काखतखिरम्मी अदुगा महाकी येतकी खुदोंबिना थिंदुना चिंगबदा थोगलिबा था अदो अनि थोकना ताखी तंखाई अमना नकल अमदा अतोपा तंखाई अमना नकल अमदा मतम अदो मक्कादा नुमित तारबा पुंग अहुमलुंगी मतुंगदनी थौदोक असे ममित मंगना उहोबा खरा पल्लबदा हायरिबा मफम मतम अदुदा मिना उहोबा मुस्लिम सिंगी साखी सिंगदी अहानबदा आली अपोकपा अबू तालिब अनि सुबदा जुबैर अपोकपा मुताम नाउफिल अहम सुबदा अनस अपोकपा मालिक मरी सुबदा अब्दुल्ला अपोकपा उमर फारूक मंगा सुबदा अब्दुल्ला अपोकपा अब्बास तरुक सुबदा हुजैफा अपोकपा यमन यहूदी सिंह अमदी इमाम फंगलबसिंगना अंगकपा पाव असिबो मयुम मयुमदा चेनखिदुना मखोयगी मरी मतासिंगदा तमलम्मी असुमना अंगकपा थौदोक अदो मक्कागी अयाम मीसिंगना उखिरम्मी अमचुंग येंगनबा इमुंगदगी मपानदा चेंथौनरकलम्मी मतमदुदा अब्दुल्ला बिन मसूदना मीनादगी माइल तरुक्तगी निपाल फाव लापलपना चथोकलगा लैरम्मी महांगनसु थौदोक अदो मफम अदुदा ओखिरम्मी अबू जहल बिन हासिमना अनकपदा लैबा शहर सिंग अमसुंग खुंगंग सिंगदा पाउसिंग असे यौहल्लम्मी मखोय पुनमंगदा हारिबा थौदोक असिबो येंखी अमसुंग यानखी अतोपा मफम खरदा उबसिंगदी मक्कादा चयोल खरगी मतुंगदा मरुभूमिगी लंगफै चटपा कांबुसिंगना सीरिया अमदी पैलेस्टाइनदगी लापथोकलगा मखोयना था अनि थोखिबगी थौदोक असे पुंफम अदुमक्तदा उबा फंखी हायना पाउदुम लक्खी भारतसु थौदोक असिबु उखी हायना रिकॉर्ड तौरम्मी राजा भोज हाइबा मयाई थंगबा भारत की नोकचुक थंगबदा लैबा मलवा प्लेचुगी तुरेन मनाक्ता लैबा धार हाइबा मफम अदुदगी निंगथौ अदुना थाना तंखाय ताना कायरगा नकल अमममदा चथोकनखिबा अदु उरदुना अहिंग नोंयाई अमगी थौरम पांथोखी थौदोक असे उरदुना महाकना पृथ्वी असे मांग ताकनबगी कयामत की याम नक्सिलक्ले हाइबगी मांगजोंनबा पाखटपगी इंगित अमा पिरम्मी मयाई थंगबा भारत की प्रजा लिसिंग कयाना हाइरिबा लांगतकना हल्लबा थौदोक असिबु उखिरम्मी अमसुंग साखी पिरम्मी पंडित कयामरुमनसु संस्कृत की लारिक कयामरुमदा थौदोक असिगी मरमदा थिजल्लम्मी अमसुंग पल्लम्मी मखोयना भविष्य पुराण चैप्टर 3 दा हायरंबदो उट्टुना इरम्मी हायबदि मदुदा हायरंबदो अखोयना हौजिकसु उबा फंगी राजा भोजना थुनमक महाकी प्राइम मिनिस्टर बु अरबता थारम्मी महाना नबी करीम सल्लल्लाहु अलैहि वसल्लम गा उनरम्मी अमसुंग ईमान पुरखी प्रॉफेट इबुंगो रसूलुल्लाह सल्लल्लाहु अलैहि वसल्लम ना राजा भोज की तमक्ता अब्दुल्ला हाइबा मिंग असे अनौब ओइना पिबिरखी महाकी प्राइम मिनिस्टर ना हलकपदा इबुंगो ना पिबिरखीबा अब्दुल्ला हाइबा मिंग असे हराउना लौजरदुना महाक अल्लाह की नबी की तुंगिनबा अम ओइखी हाइरिबा अब्दुल्ला हानगी मिंगदा भोज कौबा निंगथौ असिगी कबर मंगफम असे हौजिक धार तुरेल की वांगमदा लैरी दिल्ली अमदी अकोइबदा लैबा लमसिंगी मी लिसिंगना अंगकपा नेचरगी ओइबा थौदोक अदो उबदा यामना चरंगनबा नील खोंगबा अमा थोखनखी मसिगी अंगपा थौदोक असिबो पृथ्वी की धर्मगी लुचिंगबा तरा सुबा नत्रगा अरोइबा अवतारना थोहनबनी हाइना मखोइगी संस्कृत की रिकॉर्डगी पोथोकलम्मी अदुगुमा मियोय महाकी मतुंग इंद्रबसिंग तयंगपानबसिदा हाइबदी तयंगपानबसिदा हिंगलिबा पुंसी असि मक्तदा अमदी मथंगी पुंसीदा हाइबदी आखेरत्ता सीरबा मतुंगी पुंसीदा अवाबा दशा फंगलुगनी हाइना पल्लम्मी भारतता थाना अनि थोकना काइखिबगी मतम अदो चौराकना नोंयाई नत्रगा नोंयाई मतुंग खितंग हेलमलगनी हाइरिबा मयाई थंगबा भारतता ओइरिबा मतम असि चौराकना अरबकीदी नुमित तारबा मतुंग पुंग अहुमगु चानगनी थाना अहिंगदुदा थोकपा अदो भारतदी मचेत अनि थोकना उखिरमी मतम असे चौराकना ग्रीनविच मिन टाइम की सगोल सेन इराई की अहिंग नोंयाईगा चानगनी
matau sumna tangkhai ani ta khraba thok khraba tha ado nongpok thangba Bharat kina nongchup thangba Britain da hendokna amadi America muk phawbadi oithokpa yana pung 3 tagi 9 hena phawba uba phanglamgani Thanani thokna kaiba se Arab tagi hendokladuna Yaman Bharat Syria Palestine da su uba phanglami madugi angakpa thaudok ase Greenwich Mean Time gi nungyai matung phawbada thagi tangkhai anisina amuk punsindriba phawba uba phanglami madudagi su Europe amsung Africa masa pumba masibu uramgani Hazrat Isa Jesu Krishna su wafam ase haibirami Isa gi asengba pawtak haibadi Jesus ki asengba pawtak puhoba arwis ki pawkholoi phawbana su thaudok asigi matamna chingbasu calculation tawduna Sarman Farsi da Nazareth ki Jesu Isa na atopabu yai pahannaba thaujan gi masak oiba Nabi Prophet masamak aduna Christapta chaduk taraka taret ing da angak pama oina masamakna pangthok laduna haibadi angpa thaudok ase pangthok laduna taklam nagani aduga angak padumak matam amada hairba prithibi sigi mafam ayambada ugani haina mangjongnan haidok pirami masigi angpa sibu Hazrat Isa Jesu masamakna Barnabas ki gospel da haidok pirami modern science na tha tangkhai ta na kai haibagi maramda phongdokpa takpa phangkhre USA na lising mga samapal humfu taret ki megi tarik mari the orbiter forbo Cape Florida dagi thagakhi khongsanki makhoi gi mathaudi thagi leimaibu 95% photo lorok pasu oirambe lising mga samapal humfu ga taret ki megi tang tara mathoi da kilometer lising ahungi altitude ta thagi lochinduna leiba wide angle picture ama lorame masigi photograph asida thagi leimai lising humdra taret lising amaga chanipan mangagi achumba chakhaibagi leising uba leirami masigi marak mayungdi sangbada kilometer chaniga nifu amadi pakpadana kimi nipanni picture asidagi yamna kupna laindaraba matungda achumba chakhaibagi lei asidagi makhagi saktam sing ase utli masi marked rise rim sing lei masigi mark raised rim sing lei ani subadana masi thagi south pole gi manaktani aduga prithvi sidagi yengbatana uwa fangde khanjinki ahum subada sekhaiba asigi center ase chaurakna degree humfuga manga south amasung chamaga manga degree ista lei mari subada thagi leimai gi sekhaiba se hanagi mai gi singi makul kayamarumna kakthatli aduga makul sing asisu masina khaidatli aduga machet amadi apikpa anoba mai gi sing amana masigi mayai waida khumjilli muthatli manga subada mahausagi oiba maram singna thokhanba sekhaiba singdi changnaide natraga ithakki mawongda oi kaidongunu su achumba lei oide adubu masigi sekhaiba asidi sapsana achumba leidani aduna masibu karigumba mahausagi oiba nattaba amana thokhanbani haina masina tai taruk sobada kanagumana sekhaiba asigi achumba lei asida chumni yenglabadi yamna ngakna apikpa anoba masing langamdraba maigi sing kaya marumna masiga loinana leiba ugani pasina thagi leimai thungna leikhriba sekhaiba achumba lei asibu muthatli adubu nakal animakta angakpa sekhaiba achumba lei asi lei matawasumna bigyanik na puthok khibasing khudam oina hairabada orbiter 4 na khrisab sadruk tara tareta Prophet Muhammad sallallahu alaihi wasallam na thabo ani thok na khaidok khibage angakpa parman photograph asiga loina na piri Quran na tha kaibigi matang da kari haibi bage sura number 50 ga mari ayat number amadagi mari phawada asum haibi rami kayamat naksilakle amasung tha machet ta na kaikre aduga makhoina karigumba angakpa wafam amabu urabadi madudagi mamai leithoi amasung hai masidi toktuna tal laklaba jaduduni haibati kayamat oirakani haibada thajitriba sing ado awabagi masakni maramdi madu oirakpagi maram amadi thabu tangkhai tahanduna utlabani
थाबु तंखाई तहनबदी जादूना नत्ते अमसुंग मरम चाना परमान पीदुना जादूनी हाइबदी ngamdraga thamoi khakna chumbabu yaningdraga jaduni haiduna sakti puthokpado si nahali bamsung si nariba Allah mapugi mawai leithoktuna thamoi apambada chaliba singni makoina soidana maki achumba khangla khigani shiraga natraga hinglingai dana maduna makoida kana piragani Hazrat Muhammad sallallahu alaihi wasallam thabu tangkai tahan bangambagi sakti ase Allah na pibi bani mahak aseng ba Allah gi rasul Prophet ni mahak na haiba khuting mak achumbani kayamat oirakani haiba mahak na hairiba to achumbani madudi tha phawa tangkai tahan dana ullabani